Chanu ki mamado wakhal laktuna phamungda yataduna leirami. Numidangi matamsu oisilakle phamungi khongyada machanupi Chanu su mahakpu gyan tarakpa ngaiduna leirami. Chanu mama na tapna kaurakpadu tabada Chanu uirambadagi mami pangthorae. Ima nangyan tarabo kokse kaisum tawdabro yam lumbro. Chanu ima kaisu tawde. Nang dadadi khaida chakre mahakti udena. Ima dadado konungdane athuba thabak ama leire haiduna ningthaugi lanmi khara tharakle aduga punan chaminakre. Imana wakhal mangdana leiringaida yamna kuina ngairambane. Karigi ichana aingonda chinthiribano aisu tahawi mahakpu ningthongna pharaga pura u haikhibado. Nang babana hairambadadi ningthauga mahakka marup oibugumna Rajkumarga aigi ichagaso yamna luna loinai hairami. Mahakna kari lalubagino ningthongna adumna hairiba. Chanuna Ima babana hairambado achumbane. Akhoi dadanaso aingonda hairami. Mamanabasingna mahak laknaba sum haichin boiranganiye. Mama tu naraga leibagi wabaga chaba thakpa yadabagi masado ka hena sonjile. Ima chak thongba loiramlabane. Ingena aina thiramdrabane. Hojik thirage chakhom amani chase. Chanu ima kaisu chaningdene he. Wakhalse nungaitrabada khanauda chakdi hairunu ising marik ama phawba thakningde. Chak thambasu kaisu phawde. Imana karigi wakhal nungaijibano. Imana dumna taw leiraga aina matau karamna wakhal nungaigani. Aina kapase uraga imana supelabra. Machanupina kappadu uraga haukibu punsi mateg ama ningsinglake. Mapuroibana lan chalamdaida aroiba oina mayumda halaklamba numitni. Numidangi matamdani parigi mapadu yamna phingna yumda changlakami. Tamadu chakhumda chak insang thongba loiraklaga thigi tarakpa matamni. Mapuroibana yamna hathuna changlakpadu ubada tamadu mapuroibada yengduna lei. Kaidorage aduk yam pakhatpa mana laklibade. Tama ai lan chattaba yadre. Chatringai nanga mukta thingnage haiduna laklibani. Moi babong lando nang mo yaudrabadi iya yadraba. Ngarang aigi mangsu inung nungairamni. Yaradi ahingsimadi chatpikhino. Madu yaruni tama matam kuina ningthongna aibu yopi thakbiduna mateng pangduna lakpani. Asigumba chiraba tanpham asida aina na thairabadi ningthongna aibu warokini. Paridi yauraktraba. Yaurakte. Konungda Rajkumarga sanaduna lehobane. Mangonda hairamdana itomta adum laklabane. Tamana ibuk thogi chab mama aigi manakta thambagi mahutta nangna konungda mahi tamani haiduna pubikre. Imung asida mama kanagi machano khangdaba angang asiga leibase kiramoi khanbro. Angawbe kanada karigi kidoino. Angang machado nachamakni khallaga nushine yokpigadabani. Hek yengbada angang ado achamba nate haiba aina khangkrabani. Hayeng mahakna charuklaba matamda lalaima oigani soidana. Moi babo ahingsi matang leo haiba yadrabanina chak chakhom amatangdi chabiko. Ai yamna thuna honajage. Tamadu wa ngangbada mapi ira chenduna lon phawa khoiraklabani. Phare phare khara thuna thiro. Mapanda aibu ngaiduna makhoi kharasu leiribani. Tamadu makhona mapi ado yamna thuna thaithokduna mapuroibagini haiduna piktak toba pukram amada chak thidoklaga mapuroibagi manakta thangjilai. Mahaki mapuroibadi chak chakhom ama hukpa haurakpaga pukhamda mapido chadum tharai. Chakhom ani suna chaba yadre. Chak chabagi mahutta makhutna khazai phawna tarakliba mapido taithokli. Aduga changsilaktana magi nupibu amuka hana uba phanglaroi sokpa phanglaroi haibagi matagum chena konsili. Mahak kapi makol thokna kaple. Tama
ꯑꯩꯅ ꯂꯥꯟꯐꯝꯗꯒꯤ ꯍꯜꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯤꯡꯍꯟꯅꯕ ꯀꯔꯤꯁꯨ ꯇꯧꯒꯅꯨꯀꯣ. ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯪꯅ ꯆꯪꯖꯐꯝ ꯂꯩꯇꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯌꯨꯝꯕꯥꯜꯂꯛꯎꯀꯣ. ꯇꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯀꯞꯄꯤ. ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝꯅ ꯀꯔꯤꯒꯤ ꯎꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯁꯦ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯂꯥꯠꯆꯔꯤꯕꯅꯤ. ꯅꯪꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯏꯟꯗꯕ ꯌꯥꯎꯈ꯭ꯔꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯙꯔꯃ ꯀꯥꯏꯗꯕ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯁꯤꯕ ꯍꯤꯡꯕꯒꯤ ꯃꯇꯝꯗꯤ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ. ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯂꯔꯣꯏ. ꯂꯥꯟ ꯃꯥꯏꯊꯤꯕ ꯊꯣꯛꯂꯕꯁꯨ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯟꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯀꯣ. ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ. ꯃꯔꯨꯞ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯧꯅꯕ ꯇꯧꯁꯤ. ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯏ, ꯊꯣꯛꯂꯛꯑꯦ. ꯇꯃꯥ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ. ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯑꯁꯤ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ. ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯆꯅꯨꯅ ꯀꯟꯅ ꯀꯞꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ, ꯃꯔꯣꯜ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ. ꯆꯤꯔꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯤꯟꯅꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯝꯈꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯊꯨꯔꯕꯁꯨ ꯊꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯇꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯆꯅꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯄꯝꯕꯤ. ꯆꯅꯨ ꯀꯞꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯄꯥ ꯁꯛꯂꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯇꯃꯥ, ꯑꯉꯥꯡꯁꯦ ꯅꯆꯥꯃꯛꯅꯤ ꯈꯟꯅ. ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯎꯠꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯛ ꯎꯠꯄꯤꯌꯨ. ꯂꯝ ꯍꯦꯜꯂꯛꯄ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯑꯆꯨꯝꯕ ꯋꯥꯍꯩꯅ ꯋꯥꯔꯛꯇꯨꯅ ꯂꯣꯏꯅꯕꯤꯌꯨꯀꯣ. ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯜꯂꯤ. ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯨꯝꯅ ꯌꯥꯜꯂꯤ. ꯆꯅꯨ, ꯉꯁꯤꯒꯤꯗꯤ ꯕꯕꯥ ꯌꯥꯝꯅ ꯊꯦꯡꯂꯦ. ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯇꯣꯏꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯋꯥꯈꯜꯗ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯕꯅꯤ. ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯂꯥꯛꯏ. ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯆꯅꯨꯁꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯂꯥꯏꯒ ꯃꯁꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯆꯅꯨ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ. ꯑꯇꯣꯟꯕꯤꯅ ꯁꯤꯕꯨ ꯄꯔꯤꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯦ, ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ. ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯇꯣꯟꯕꯤ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯥꯏꯖꯤꯟꯈꯤ. ꯑꯩ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯅꯦ. ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ. ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ. ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ? ꯆꯅꯨ ꯈꯨꯝꯐꯝ ꯈꯪꯗꯦ. ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯔꯣꯜ ꯊꯣꯛꯇꯕꯅꯤ. ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯇꯃꯥꯅꯁꯨ ꯈꯪꯂꯝꯃꯤ. ꯆꯅꯨ, ꯀꯅꯥꯅꯣ? ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯎꯗꯅ. ꯏꯆꯦ, ꯆꯪꯉꯣ ꯏꯃꯨꯡꯗ. ꯑꯇꯣꯟꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯇꯃꯥꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ. ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯔꯤꯁꯨ ꯌꯦꯛꯁꯤꯟꯗ ꯆꯝꯅ ꯐꯖꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯛꯏ. ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩ ꯄꯔꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯦ. ꯃꯍꯥꯛꯅ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯕꯤꯔꯛꯄꯅꯤ. ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯟꯖꯈꯤꯒꯦ. ꯇꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯃꯛꯁꯤꯟꯈꯤ. ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ. ꯀꯔꯤꯒꯤ ꯃꯇꯝ ꯈꯔꯇꯪ ꯂꯩꯗꯣꯏꯅꯣ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ. ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯅꯨ,
Nachegi pida ama piyudana. Imagi upuda phanek asengba yawbani. Nacheda ama piyuni nangbo. Chanudi mama ison sona lairamlaga lakliba nupi adu ubadagi wa kandaga nganglakpa aduna henna haraujai. Iche sida phambiyo. Ai iche na hongdoknaba phanek pujarake. Yum aduda lairiba makhoi humgi apambadi amatani. Tamana atonbibo mamong nupi oiba pamdi. Chanunaso manama oiba pamdi aduga masitang yum aduda lakpa nupi aduna yum adugi mau oiba pamdi. Makhoi ahumgi apamba ase ningba thunghangi hairabadi paridagi ayaba loba asitani. Tamana mathamoida khali. Asuk magul lebi nupi asibu. Aigi ichana nahan makai. Mama aingonda haiba natene. Imawa sine ikaidana. Mama nabini haijinba soidana oirangani. Makhoi ahumdo ahingdo mapuna laiminarami. Somnakanda Rajkumari Sanado handak marak wakhal laitana leiba ngamlamde. Manakta mi lairiba makai khara phai matomda lairakpa khudingi mama amuk mahaki manaw nupi tamphabo amuk ningsinglai. Imhana piramba khudapta mangkiba numitagi aigi isada amuk halaroidaba lanna mamangkibagum isada phawri. Mahakna yengkiba amada yengduna leibadu ubada manai nubina hairai. Rajkumari karigino handak marak adumna wakal sontaduna leiribade. Khangdida itasa handakti aigi wakalse apunaba amana puduna adum chale. Aigi ima amadi inaw nubiso mangda toina ui. Ai makhoibu kaw haiba ngamdre. Rajkumari jatkiba makhoigi wakal khanduna karigi pukning wahalibano. Makhoidi mapok amada poktuna anawa thawai ama oina palamnani. Aikhoisu ngasi hayeng tamba ngamba nate. Hingningai sida wakal nungaina leibana phatro. Sanado amok tumina laikre. Itamayam ai isase ipun phungkali. Mapana ngayak sumthoktuna isada ahing manusina puhaninge. Phagani thogluse. Nakal amaromda hingchabi amana mahaki yamlaba sanbi amasung yausing hoijanduna mayumlamda lakli. Sanbi sing amadi yausing ado makona thamlumlaba matungda mahaki yumda changlai. Mahaki mayumdo asuki matik chawi sagi saru sayangna mafam kayada yanduna thami. Taibangmi amana hek ubada soidana akiba phawgani. Hana hek tawum matawgum mahak ka amada changlai. Ka aduda leiriba masang mataw phajabi taibang nupi aduda hingchabi aduna yenglaga hairai. Ichanupi kaidawre nangna wakhal wana leiribade. Ima hingchabi aibu ka manungsida kayam kuina phajinduna thamkini. Ai soidana angawbi haibadu oirani. Aidi hingchabi oijarabasu taibang mina khoibu chaba pamde. Adunani aina nangbu ngasi phawbu chadana ka manungda chagumna yoktuna thamliba. Aibu ka manung asida asumna thambagi mahuta aigi hakchang kayat pumba amata lemdana loina chathokpiyu. Aduna hena phayi. Karigino ichanupi nangna adumna nganglibadi nang laitrabadi aidi kanaga leihogani. Nang leibana aina mafam asida karisu khandana leibani. Hingchabi khoiga miyoiba khoiga lamchat sajatagi horaga jinjakso amata manade. Aisu taibangmigi marakta nungaina hingba pame. Aibu thadokpiyo. Nangsu nakhoiga chat manaba kanglup khapuna nungaina leiruchuo. Hingchabido wakhal nungaitre. Nupi aduna adumna hairakpaduda aise hingchabi oirabasu taibangmi nakhoiga wakhal jinjak mane. Aina miyoiba nakhoida nungsibana nakhoibu chadabagi aikhoigi hingchaba kanglupna aibu inthoktuna thamlibani. Adu oirabasu nakhoiga aikhoiga manaba yaroi. Nakhoidi wakhal khanthaba yamna wale. Pangal saktidi miyoibadagi yamna hele. Nakhoida ngakpiba haibagi gunsimadi yaude. Amungtang soikibada hatawgi hekta tawe. Ichanupi chume. Ai sakti yamna le. Aina tawningba tawbu ngame. Aduba aina ngasi phawba taibang miyoiba amata hatkidre. Ima hingchabi aibu hayengdagi mapanda khara puthokpiyo. Amamba ka manungsida aibu sum thamlabadi ai angawbi onduna isa itomta sibana halani.
ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯅꯪ ꯑꯃꯨꯛ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯆꯦꯟꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯪꯒꯤ ꯁꯛꯇꯤꯅ ꯑꯩꯕꯨ ꯂꯥꯏꯅ ꯐꯥꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯆꯦꯜꯂꯣꯏ꯫ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔꯁꯦ ꯁꯨꯝ ꯌꯦꯡꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯏꯆꯥꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯅ ꯂꯥꯏꯅ ꯊꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯁꯟꯕꯤ ꯑꯃꯁꯨꯡ ꯌꯥꯎ ꯁꯦꯟꯅꯕ ꯆꯠꯂꯤꯉꯩ ꯃꯄꯥꯟꯗ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯗꯨꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯔꯤ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝꯗꯣ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯔꯤꯕꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅ ꯄꯥꯔꯤꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯅ ꯂꯧꯊꯣꯛꯎ ꯍꯥꯏꯕꯗꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯪꯅꯕ ꯅꯨꯡꯗꯥꯡꯗ ꯂꯝꯑꯣꯛꯅ ꯃꯁꯥꯗ ꯌꯩꯁꯤꯜꯂꯝꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯃꯌꯥꯝ ꯅꯁꯥꯁꯤꯡꯗꯨ ꯌꯦꯡꯕꯗ ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯆꯧꯕ ꯂꯝꯑꯣꯛ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯌꯩꯁꯤꯜꯂꯝꯕꯗꯒꯤ ꯁꯣꯛꯄꯅꯤ꯫ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯤꯕ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯂꯝꯑꯣꯛ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯆꯔꯤꯕꯅꯣ? ꯑꯕꯨꯊꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯂꯝꯑꯣꯛꯇꯣ ꯑꯆꯝꯕ ꯂꯝꯑꯣꯛ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯁꯒꯣꯜꯃꯨꯛ ꯆꯥꯎꯏ꯫ ꯑꯩꯒ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯔꯝꯒꯅꯤ꯫ ꯅꯣꯡꯌꯥꯏꯗꯨ ꯑꯕꯨꯊꯤꯕꯨ ꯑꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯏꯪꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯂꯝꯑꯣꯛ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯂꯕ꯭ꯔꯥ? ꯀꯥꯏꯗ ꯊꯅꯝꯃꯦ? ꯏꯅꯤꯡꯊꯧ, ꯂꯝꯑꯣꯛ ꯑꯗꯨꯃꯛꯇꯤ ꯐꯥꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯊꯥꯕꯗꯨꯗ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯑꯔꯥꯟꯕꯅꯤ ꯈꯪꯅꯤꯡꯂꯕꯁꯨ ꯄꯥꯔꯤꯗ ꯍꯪꯉꯨ꯫ ꯃꯍꯥꯛꯇꯤ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕꯗꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯣꯡꯌꯥꯏꯅ, ꯄꯥꯔꯤ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯆꯨꯝꯃꯤ ꯅꯤꯡꯊꯧ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯄꯗꯒꯤ ꯂꯝꯑꯣꯛꯇꯣ ꯃꯃꯤꯠꯇ ꯄꯥꯟꯈꯤꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈꯤꯕꯗꯨꯅꯤ꯫ ꯑꯁꯣꯝꯅ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯗ ꯅꯥꯀꯣꯏꯅꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯕꯨꯊꯤꯅ ꯑꯇꯣꯟꯕꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯀꯅꯤ꯫ ꯑꯇꯣꯟꯕꯤꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯃꯤ ꯁꯣꯏꯗꯅ ꯊꯥꯈꯤꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯕꯨꯊꯤꯅ ꯄꯥꯔꯤꯒ ꯅꯤꯡꯊꯧꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯄꯥꯔꯤꯒꯨꯝꯅ ꯅꯤꯡꯊꯧꯅ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯣꯏꯖꯕ ꯀꯌꯥ ꯂꯧꯒꯦ ꯈꯜꯂꯒ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯊꯥꯖꯕ, ꯊꯧꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯄꯥꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯝꯑꯣꯛꯀ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯍꯥꯛꯇꯤ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯌꯥꯏꯗꯨ ꯄꯥꯔꯤꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ, ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯅꯪꯅ ꯃꯥꯡꯍꯟꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯆꯥꯛ ꯊꯥꯛꯅ ꯑꯩꯅ ꯍꯨꯜꯂꯒ ꯆꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯅꯥꯊꯩꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯂꯣꯠꯇꯨꯅ ꯅꯌꯨꯝꯗ ꯆꯠꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯇꯥꯎ, ꯑꯩ ꯁꯦꯡꯅ ꯀꯥꯎꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤ ꯎꯅꯤꯡꯕꯅ ꯑꯩ ꯏꯇꯥꯎꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯇꯥꯎꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯗ ꯀꯔꯝꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯏꯔꯕ, ꯁꯪꯒ ꯂꯩꯇꯕ ꯅꯣꯏꯁꯦ ꯃꯤꯅ ꯂꯨꯅ ꯁꯨꯡꯇꯧ ꯇꯧꯅꯤꯡꯂꯣꯏ꯫ ꯍꯦꯛ ꯇꯧꯔꯨꯕꯗ ꯑꯣꯟꯈꯠꯂꯒ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯁꯨ ꯐꯥꯔꯒ ꯄꯨꯔꯛꯄꯗꯨ ꯅꯣꯡꯌꯥꯏꯅ ꯎꯔꯛꯏ꯫ ꯀꯅꯥꯅꯣ ꯃꯈꯣꯏ ꯈꯔ ꯌꯥꯎꯔꯤꯕ ꯑꯁꯤꯅ? ꯑꯕꯨꯊꯤꯅ, ꯑꯩꯈꯣꯏꯅ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯕꯗ ꯄꯥꯔꯤꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯟꯅ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯅꯒꯟ ꯑꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯌꯩꯔꯒ ꯊꯥꯈꯤꯁꯦ꯫ ꯅꯨꯄꯥ ꯑꯃꯗꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯗ ꯈꯨꯠ ꯍꯦꯛ ꯊꯥꯔꯛꯄꯗ ꯂꯩꯕꯥꯛ ꯑꯁꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯗꯣ ꯈꯝ ꯊꯦꯡꯅ ꯁꯥꯎꯈ꯭ꯔꯦ꯫
ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯉꯛꯁꯝꯗ ꯀꯛꯂꯒꯦ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯈꯨꯠ ꯊꯥꯗ꯭ꯔꯤꯉꯩ ꯏꯅꯤꯡꯊꯧꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯣꯡꯌꯥꯏꯅ ꯄꯥꯔꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯃꯅ ꯆꯦꯟꯗꯨꯅ ꯅꯣꯡꯌꯥꯏꯒꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯏ꯫ "ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯅꯥꯏ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯄꯥꯔꯤꯕꯨ ꯃꯌꯨꯝꯗꯒꯤ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯍꯧꯔꯦ꯫ ꯑꯗꯨꯒ ꯏꯇꯥꯎ ꯀꯧꯔꯨꯕꯒꯤ ꯄꯥꯔꯤꯕꯨ ꯐꯨꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯔꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ"꯫ ꯅꯣꯡꯌꯥꯏꯒꯤ ꯃꯄꯥꯗꯨ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯇꯝꯂꯨꯆꯣ꯫ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯃꯄꯥ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯍꯥꯏꯌꯨ"꯫ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯈꯥꯝꯕꯅꯤ꯫